पाउसेद यंपम ओइबा मरोइबा पाउ खरा अपडेट तौजरे कोविड की मिसी हेंगलकपद सीपीआई ना नुंगनांगबा फोंदोरकले ngasi Irabot Bhavan Imphal da phamkiba Communist Party of India CPI Manipur State Council ki secretariat meeting da hausi Manipur da COVID-19 na maram oiduna mi sibagi sang hengalakliba asida akanba mahungda nungnangba amati pendaba phongba loinana khana nainaki aire Dr. M. Narsingh National Executive Member CPI na mai tangbal lawduna phamkiba mifam atuda Comrade Laisram Sodin Kumar Party ki State Secretary Comrade M. Joy Kumar Luang Assistant Secretary Comrade R.K. Amusna Singh Party की spokesperson amade Comrade T.S. Meghchandra District Secretary Imphal West District nasu barik chumna khanani na bada sarugaki aire Manipur COVID-19 na maram oiduna mi sibagi sang asi ka hene hengkatuna mamang thada nongboda kungi matakta lankhat urabagi tungta mathang nem tharaktuna taragi makhada chatharure adubo luri bade ngasi nongmanini sida amukhana mioi kungi matakta sibagi sang khangen hengalakle Marmuduna lengak na film masih ditumin na lairi kari keno jab chana seng topam thoge loin na masih karam na gak thoka dagi aiba thabaga do khudak dagi war footing de sibigi sang hengal leba si control tona na thabak pai khana ba CPI na kanna demand tawga loina na sakdi leba committee amna masih laksana na thabak pai khalo aiba sene amarom da paksana vaccine kap thoklaba kap thongra breng na chathariba asida CPI de su miam puna mak vaccine kap thokpiyo haina avel tawga loina na party ki local khuding na su Thabaga sida tengbang piduna lakleba asimaka hena kana satharagane loina na vaccine kapada lengak na neglect tawba manba thabak chathariba si tokadabani amadi mi khudem covid test tawthokpiyo aina makata na afel tawke covid-19 na maram oiduna wan raba matam asida napsagi makada cheng chakian baki thabak thaba amade sanghandana yenan bagi thabak tawba habijabi tawbagi mohong sing asi khudakta streamline tawduna miamda wadana ba thabak kanana ba CPI na kana taksitnge India की Prime Minister Narendra Modi na COVID pandemic oibana maram oidun lagliba November lisingani kun mathoi phawba miyam da cheng kesi manga lem na tha koding ki phangalagani laudhokre maram adala laudhokriba program asi mafung pharandana ba CPI ki state secretariat na Manipur ki CM Biren ki mafum da taksin ki loidina Manipur ki district sing ki labuk ya da nong ta da ba gi law liklam dai da ikang thokton law hunba lingba yadriba se khodak da lenga ki matik sabu tengmang pi thur ising phangan ga da bane handak marak Pangal singki lakpa matam da lengang na akan bo-order thoktuna sahat pa yaroi haiduna kamunet oiba thawong ama lengang na chatharakpa asida CPI na nungnang ba penda pa phongdokpa ga loina na lengang ki covid ki chatna pathap ilaga itki thorom chathajaba jana ba lengang na thapak pa kadabane maduna taduna leba kaiba yaba thawong sin ba haiba sidi secularism da thajaba CPI na leba ke santhi gi damak thodang logani haiba sine atop pau amadana cancer na naraba amada accident soklaba imung anida mateng pangkre Miyoiba amana miyoiba amagi awa ana tarak pamatam tamateng pang natuna atopa planet amadagi jiba amata laktuna mateng khak pangloi aduna hinglingai matamda ikoi masal mateng pang natuna hingmina si abigu halwanta like minded group LMG Manipur leptuna satarak pateng pang bagi saruk kamoy ngarang kam tengno waba mayuk nari pa wangsing ki tongan ba imungan ida sel oina lupa lising tara mga cheng pekai amamam amadi nong badasang dapat yatraba asa atak sing teng pang kre LMG Manipur Publicity Secretary Rakesh Ndorem na thadurak pa chero lamana kangalakle Makatarakpa atopa pau amadaso masichingi akoibada meter chamanga ki area da ok hatpa oxajon ba thingadabane Abdul Khalek Assam government na handakta nauna hawdhorakliba Assam Kettleville gi matukina mandir singgi akoibada kilometer mangara konba mafam singda san hatpa amadi sansal jon ba yaroi harba asi mapung phana thabak to onthokpa tharabade state adu da leiriba masichingi akoibada meter chamanga phabu ki manung ok hatpa amadi oxajon ba gi thabak thorum amada chathaba yaroi Lengang thawang asibasu athing batham gadabani aina Assam gi Barbeta Parliamentary Constitution da ki karakpa Congress MP Abdul Khalik na akan ba dabi tawtuna taksin kre Magnai o kamadi oksa haibase Islam lining ki matung inda mafung phana athing batham me Islam lining chatpasina ok loiba yade sokna samna ba phawba yade Assam government handakte assembly da puthok ba kettle bill adu ki provision sing adu da macha sing akoi bida leiriba mafam sing da ok hatpa madi oksa zone ba jahandana ba close khra so hapsin gadabane Oksa haibase Islam dharma da haram haibadi dharma athing batham khraba posa kamani aike State government handakta assembly da puthoki ba Assam kettle bill aduna state adu da mob lensing na chingba yauna anti social element kya thogalakna ba maram masu hen bajai aike Assam ki kettle bill asi dharma kanglup amakak tagi michangda puthoki ba bill amani BJP RSS ki nungi oiba agenda adu thabak to onthorakna ba anoba thorangni anasu Congress MP asina Assam kettle bill bo kanna janing da phongdoke
Laibak asigi constitution na biyam da piriba fundamental right ki matungina masana apamba chinjak chajaba jai haiba wafam yaure. Masima constitution na miyam da piba right ni kanagumba musalman amada sansa saba pamdrabade madusu masagi apambane. Sansa sati haiduna mahak musalman nate arubasu yaroi. Masa masana pamjabe ki matung ina chinjak chajaba haibase constitution na piriba right amane sansa chadaba seng musalman nate arabade madu jamna chauna lan butagani haike. Samudra hi laksin bada ngami mapan sikre amma mafam khangdre. Bay of Bengal da nga phanada hi amma laksin bada gi West Bengal ge South 24 Pagnas district dage ngami mapan sikhi bag loinana aujik chu ngami amma mafam khangtan lairi aina official chen nga se pangdokre. Official chung kan pangdok pa matungi nga farroga alak pada ngarang ayu khangautuna samudra gi ithak wangna karak padage. Haima of the kauba hi adu Ragyasori ithat manakta laksin ki bani paksana thiba gi thabak chatharaba matung ngasi ngami mapan gi asi phaksan sing phangle aina makoina phongtokle adu bhaujil chu ngami ama mafam khang da leiri aina phongtok lodna makoina haike coast guard ki mating ka luin mafam khang da leiri ngami adu thiba gi thabak chathare mana thiba gi thabak ta petrol boat sing gi mathak ta drone sing su sinari aina official sing na phongdorakle makoina haike nga fana da hi adu jamuna rani lal koba amagini amaso namin mangani gi mamangda ngami taragan toy ga loinana samudra da satkibane ngami taragan ithoi adugi manungda ani di lebak thiba thodok adu dagi na thok haukiba ga loinana atopa amana ka lauki ain makoina phangdokle parliament gi nongju mifam center na political party apambagi mifam kaukre bill taraga taret puthokna ba government na thorang tawre lagliba parliament gi nongju mifam gi makoina na center na nongmaijing nimit party apambagi mifam ma kaukre paugi likhul amagi matungina mifam asigi na parliamentary affairs minister Farhad Josing na political party punabagi rosing ba sing baton tawke party apumbagi mifam asida prime minister Narendra Modi su saruk yaraba yai aina pauge likhul aduna phangdorakle house gi thabak thoram phajana chathabak ngamna bagi dabak parliament mifam outring ki mak wainana asigumba mifam sing kauri bane panbaya bade parliament ki nongju mifam July 18 dagi hauraga August 12 da loisana ba lepli bane Lok Sabha amasung Rajya Sabha animaki oina mifam asigi manungda punna sitting kullai raba yai aina thajare Official na pangdok pamatung ina mifam asigi manungda COVID-19 ki protocol punabak section na inigani Amaromda July 18 dagi hawgadur panongju mifam asigi manungda ordinance singi mohot chinanaba ahum jaungda anoba bill taraga tariet puthokna ba government na thorang tawre atopa pau amadana Uttar Pradesh ta nopi ama kaptana alamle Uttar Pradesh ki Muzaffarnagar district ta ngasi masakhang da basing na sahi kuntar kulum sora pinupi ama nangmaina kaptana alamle haina police na phangdokre Police officer amana phongdokpa matungina thodok adu Begarajpur da leiba Muzaffarnagar Medical College mamangda thokibane official duna haike nopi adu check up tawna da bagi Srinagar Kundagi Medical College adu da lakhibane matungda mahak mayum da hanana bagi Medical College adu gi mamangda pas ngai tu leiringi masakhang da basingna nongmaina kaptan halam kibane an official duna phongdorakle miat asi chatharambagi maram aujimaki oina khangba ngamdri ana phongdok duna mahak na haike Thaudok asigi matangda police na case ama lakhot bagal loinana mihat sitel chenari besing ado masak khangdok na ba honare aroi beda content sing asigi maru ba pau khara asiba pau damjariba mariba local news YouTube channel amadi Facebook page asedagi yang video puna bakpa thaga sari channel asena tom da kanara bade subscribe tawbi dribasanga subscribe tawbir moloinana like and share tawu sugawi kanu puna bakpo amuk hanna thaga sari